Hi. Ngasiꯒꯤ ꯑꯩꯒꯤ ꯇꯔꯨꯛ ꯁꯨꯕ ꯕ꯭ꯂꯣꯛ ꯑꯣꯏꯗꯣꯏꯅꯦꯕ ꯁꯤꯅ. ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯉꯁꯤ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯀꯤ ꯀꯩꯅꯣ ꯇꯧꯁꯦꯅ ꯎꯇꯤ ꯊꯣꯡꯉꯒ ꯉꯥ ꯊꯣꯡꯉꯒ ꯏꯔꯣꯟꯕ ꯇꯧꯁꯤꯅ ꯍꯥꯏꯅꯕ ꯄꯥꯐꯣꯔ ꯀꯩꯀꯩ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯀꯣ ꯏꯟꯖꯥꯡ ꯂꯩꯕ ꯆꯠꯂꯤꯅꯦꯕ ꯑꯩꯁꯦ. ꯆꯠꯂꯤꯁꯦ ꯈꯣꯡ ꯆꯠꯇꯣꯏꯅꯦ. ꯈꯣꯡ ꯆꯠꯄꯁꯤꯗ ꯄꯥꯎꯆꯠ ꯆꯠꯀꯗ ꯌꯥꯝ ꯁꯥꯡꯉꯦꯕꯀꯣ. ꯃꯦꯟ ꯔꯣꯗꯇ ꯆꯠꯂꯗꯤ ꯄꯥꯎꯆꯠ ꯆꯠꯈꯤꯗꯣꯏꯅꯦꯕ ꯅꯣꯔꯠ ꯏꯁ ꯃꯥꯔꯀꯦꯠꯇ. ꯑꯗꯨꯒ ꯄꯣꯠ ꯆꯩ ꯂꯩꯕ ꯈꯣꯠꯄꯒꯤ ꯚꯤꯗꯤꯑꯣꯗꯣ ꯃꯇꯦꯛ ꯃꯇꯦꯛ ꯌꯦꯡꯁꯦ. ꯀꯩꯁꯨ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯦ ꯁꯤꯅ. ꯑꯩꯒꯤ ꯀꯦꯃꯦꯔꯥꯃꯦꯟꯁꯤꯗ ꯃꯤ ꯃꯨꯛꯇꯅ ꯆꯠꯂꯤꯁꯦ. ꯉꯁꯤꯒꯤ ꯑꯩꯒꯤ ꯀꯥꯏ ꯆꯠꯄꯁꯦ ꯑꯩꯒꯤ ꯃꯨꯛꯇꯅꯁꯦ ꯁꯤ ꯑꯉꯥꯡꯁꯤ ꯀꯦꯃꯦꯔꯥꯃꯦꯟ ꯑꯣꯏꯗꯣꯏꯅꯦ ꯑꯩꯒꯤ ꯉꯁꯤ. ꯑꯗꯨ ꯌꯦꯡꯉꯁꯤ ꯃꯣꯏ ꯀꯥꯞꯍꯠꯂꯛꯑꯒꯦ ꯚꯤꯗꯤꯑꯣꯁꯤꯀꯣ. ꯀꯩꯅꯣ ꯇꯧꯗꯣꯏꯅꯦ ꯑꯩꯈꯣꯏ ꯆꯠꯂꯒ ꯑꯩꯈꯣꯏ ꯒꯂꯤꯗꯣ ꯐꯥꯎꯖꯜꯂꯛꯑꯦ. ꯗꯥꯏꯔꯦꯛ ꯇꯥꯗꯣꯏꯅꯦꯕ ꯁꯤꯁꯦ. ꯑꯗꯩ ꯆꯠꯂꯒ ꯁꯤ ꯊꯣꯛꯂꯛꯑꯅꯤ. ꯊꯣꯛꯂꯛꯑꯀꯥꯟꯁꯤꯗ ꯁꯤꯗ ꯁꯤꯀꯟꯗꯔꯄꯨꯔ ꯌꯧꯔꯦꯕꯀꯣ. ꯗꯥꯏꯔꯦꯛ ꯁꯤꯀꯟꯗꯔꯄꯨꯔ ꯕꯖꯥꯔꯅꯦꯕ ꯁꯤꯁꯦ. ꯑꯗꯣ ꯁꯤꯗ ꯑꯥꯔꯌꯥꯟ ꯏꯟꯇꯔꯄ꯭ꯔꯥꯏꯁ ꯍꯥꯏꯁꯦ ꯁꯤꯗꯩꯁꯤꯗ ꯆꯪꯉꯒ ꯅꯣꯔꯠ ꯏꯁ ꯃꯥꯔꯀꯦꯠ ꯂꯩ. ꯅꯣꯔꯠ ꯏꯁ ꯃꯆꯥ ꯃꯌꯥꯝ ꯎꯔꯛꯑꯅꯤ. ꯑꯗꯣ ꯁꯤꯗ ꯆꯪꯗꯣꯏꯅꯦꯕ ꯑꯩꯈꯣꯏ ꯆꯪꯗꯣꯏꯁꯦ. ꯑꯗꯣ ꯄꯣꯠ ꯆꯩꯗꯣ ꯌꯦꯡꯉꯁꯤ ꯀꯃꯥꯏꯅ ꯌꯣꯟꯒꯦꯗꯣ. Sila ay buka daw dito ka. Yung lahat ng lay dun. Nakapila ito ba? Yapan sila ito ba? Yapan sila pan dito na ko. Uti isang gutong mo do. Sila kanon ni. Sila to kanon uti kanon tong mo ha. Ye kapter kanon na. Mani si uti isang gutong na do. 예댐 이시리 봐. 시려오는데. 시네 시시모 분밖에 안 하시고. 50. ठंडा मांग रही है पीने के लिए. इतना लोग कैसे देंगे यार? चीनी सुन लो ऐसे. है नहीं उनके पास. पता नहीं तो. अरे एक 40 है सबका कैसे पोट चै लेरे थोले ओंफाउ जले गलीदुदा हापु चु पागे लाइजों लेरे पांखोक ला यावरे अदुगी सदा बाइक मरोय नाकुपी लेरे अदुगा अदि फाउदे होगले लाको साक्यो कनो तौरनी अदु उती संग तौरनी ꯉꯥꯗꯨꯁꯨ ꯐꯪꯗ꯭ꯔꯦꯕ ꯈꯪꯕ꯭ꯔꯥ ꯉꯥꯗꯣ ꯉꯥ ꯇꯧꯔꯣꯏ ꯎꯇꯤ ꯁꯪꯕꯅꯦ ꯏꯔꯣꯟꯕꯅꯦ ꯀꯩ ꯀꯩꯅꯣ ꯈꯔ ꯇꯧꯔꯅꯤ. ꯑꯗꯨꯒ ꯍꯧꯖꯤꯛ ꯆꯪꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯐꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯁꯤ ꯏꯃꯥꯟꯅꯕꯁꯦ ꯌꯨ ꯂꯧꯒꯦꯌꯦ. ꯀꯩꯅꯣꯗꯨꯗꯒꯤ ꯂꯩꯕꯗꯣ ꯃꯥꯅꯦ ꯃꯥꯗꯣ ꯇꯠꯈ꯭ꯔꯦ ꯍꯧꯖꯤꯛꯀꯤꯗꯣ. ꯀꯩꯅꯣ ꯇꯧꯕꯅꯦ ꯆꯠꯂꯒ ꯁꯤ ꯊꯣꯛꯑꯒꯅꯦ ꯌꯨ ꯂꯩꯐꯝ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯩꯈꯣꯏ ꯌꯨ ꯌꯣꯟꯐꯝ. ꯑꯗꯨꯁꯨ ꯑꯃꯨꯛ ꯆꯪꯉꯨꯈꯤꯒꯦ. ꯀꯩꯅꯣꯅꯦ ꯌꯥꯝ ꯊꯛꯀꯗꯕ ꯅꯠꯇꯦ. ꯑꯩꯕꯨꯗꯤ ꯊꯛꯑꯔꯣꯏ ꯉꯁꯤꯗꯤ ꯂꯥꯛꯏꯕꯅꯤꯅ. ꯑꯗꯣ ꯏꯃꯥꯟꯅꯕ ꯉꯁꯤ ꯂꯥꯛꯏꯁꯦ ꯃꯥ ꯉꯁꯤ ꯑꯣꯐ ꯂꯩꯕꯅꯦ ꯃꯥꯒꯤ. ꯑꯗꯨꯒꯤꯅꯦ ꯃꯥ ꯂꯥꯛꯏꯁꯦ. ꯑꯗꯣ ꯃꯥꯒꯤꯁꯨ ꯃꯆꯥ ꯑꯃ ꯄꯥꯏꯅꯤꯡꯉꯦ. ꯑꯗꯨꯒꯤ ꯌꯨ ꯂꯩꯐꯝꯗꯨꯁꯨ ꯑꯃꯨꯛ ꯆꯪꯉꯨꯈꯤꯒꯦ ꯉꯥꯏꯍꯥꯛ. ꯑꯗꯨꯒ ꯌꯦꯡꯉꯁꯤ ꯌꯨ ꯂꯩꯐꯝꯗꯨ ꯌꯧꯔꯀꯥꯟꯗ ꯂꯥꯛꯄꯒꯦ.
ꯂꯥꯟꯊꯣꯔꯛꯑꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯣ ꯑꯗꯨꯒ ꯌꯨ ꯌꯣꯟꯐꯝ ꯍꯥꯏꯗꯣ ꯌꯨ ꯌꯣꯟꯐꯝ ꯍꯥꯏꯗꯣ ꯌꯧꯔꯛꯇꯣꯔꯦꯕ ꯑꯩꯈꯣꯏꯁꯦ. ꯑꯃꯨꯛ ꯀꯥꯞꯄꯛꯀꯦꯀꯣ. ꯌꯧꯔꯦ ꯌꯨ ꯂꯩꯐꯝꯗꯣ ꯁꯤꯁꯤꯅꯤ. ꯑꯗꯣ ꯁꯤꯗ ꯆꯪꯉꯁꯤ. ꯁꯤꯗꯩ ꯆꯪꯉꯒ ꯄꯣꯠꯇꯣ ꯁꯤꯗ ꯂꯣꯏ ꯌꯣꯜꯂꯦ. ꯁꯤꯗꯩ ꯂꯩꯔꯅꯤ. ꯃꯅꯨꯡꯁꯦ ꯃꯣꯏ ꯚꯤꯗꯤꯑꯣ ꯀꯥꯞ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯈꯪꯗꯦ, ꯌꯦꯡꯉꯒꯦ. ꯚꯤꯗꯤꯑꯣꯁꯤ ꯇꯨꯃꯤꯟꯅ ꯀꯥꯞꯄꯤꯅꯦꯕ. ꯑꯗꯨꯒ ꯂꯧ ꯄꯣꯠꯇꯤ ꯈꯜꯂꯦ. ꯄꯩꯁꯥ ꯄꯦꯠ ꯇꯧ ꯆꯪꯈ꯭ꯔꯦ ꯑꯃ. ꯌꯥꯝ ꯁꯥꯡ ꯀꯥꯞꯄꯅꯤ, ꯋꯥ ꯉꯥꯡꯉꯅꯤ. ꯃꯨꯊꯠꯂꯒꯦ. ꯄꯣꯠ ꯂꯩꯕ ꯂꯩꯔꯦ, ꯊꯣꯛꯂꯛꯑꯦ. ꯍꯣꯔꯦꯟ ꯍꯥꯡꯗꯣꯛꯄꯗ ꯌꯦꯡꯉꯁꯤ. ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯀꯩꯅꯣ ꯄꯣꯠ ꯂꯩꯗꯤ ꯋꯥꯠꯂꯤ. ꯍꯧꯖꯤꯛ ꯊꯥꯎꯅꯦ, ꯑꯗꯒꯤ ꯀꯔꯠꯅꯦ, ꯑꯗꯨ ꯂꯩꯔꯛꯈꯤꯒꯦ. ꯑꯗꯨ ꯂꯩꯕ ꯂꯣꯏꯔꯒ ꯆꯪꯉꯅꯤ. ꯍꯣꯡꯒꯠꯄꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯊꯦꯡꯅꯔꯒ ꯄꯣꯠꯁꯦ ꯂꯩꯔꯨꯔꯦ. ꯅꯥꯀꯨꯞꯄꯤ ꯀꯩꯀꯩ ꯍꯧꯖꯤꯛ ꯁꯦꯝꯖꯔꯅꯤ. ꯍꯋꯥꯏ ꯊꯔꯥꯛ ꯁꯦꯝꯕ ꯍꯧꯔꯦ. ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯎꯇꯤ ꯑꯁꯪꯕ ꯊꯣꯡꯕ ꯃꯊꯦꯜ ꯉꯥꯛꯇꯅꯤ. ꯁꯤꯗ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯃ ꯂꯩꯔꯦ ꯇꯨ. ꯁꯦꯝꯕ ꯁꯥꯕ ꯂꯣꯏꯁꯤꯜꯂꯛꯑꯦ. ꯁꯤ ꯀꯩꯅꯣꯅꯦ, ꯑꯩꯈꯣꯏ ꯍꯋꯥꯏꯒꯤ ꯃꯍꯨꯠꯇ ꯀꯩꯅꯣ ꯇꯧꯔꯅꯤ. ꯍꯋꯥꯏ ꯊꯔꯥꯛꯁꯤꯅ ꯇꯧꯔꯅꯤ ꯎꯇꯤꯁꯦ. ꯁꯤꯗ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗꯣ ꯂꯩꯔꯦ, ꯅꯥꯀꯨꯞꯄꯤ, ꯑꯗꯒꯤ ꯆꯝꯐꯨꯠꯀꯤ ꯂꯩꯔꯦ, ꯑꯗꯒꯤ ꯀꯥꯡꯍꯧꯒꯤ ꯂꯩꯔꯦ, ꯏꯔꯣꯝꯕꯒꯤ ꯃꯆꯜ ꯂꯩꯔꯦ. ꯐꯖꯅ ꯊꯣꯡꯗꯔꯛꯑꯒꯦ. ꯊꯣꯡꯉꯛꯄꯒꯤ ꯚꯤꯗꯤꯑꯣꯗꯣ ꯎꯇꯤ ꯃꯦꯟ ꯑꯣꯏꯅ ꯎꯇꯤ ꯊꯣꯡꯕꯒꯤꯁꯦ ꯃꯇꯦꯛ ꯃꯇꯦꯛ ꯑꯗꯨꯝ ꯍꯥꯞꯄꯛꯑꯒꯦꯕ ꯑꯩꯅ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦꯀꯣ. ꯑꯩꯒꯤ ꯀꯦꯃꯦꯔꯥꯃꯦꯟꯗꯨꯁꯨ ꯐꯤ ꯁꯨꯒꯦꯅ ꯆꯠꯈꯤꯕꯅꯦ. ꯑꯗꯨ ꯃꯥ ꯀꯧꯔꯅꯤ. ꯑꯗꯨꯒ ꯍꯧꯖꯤꯛ ꯊꯣꯡꯗꯔꯛꯑꯅꯤ. ꯑꯩꯁꯨ ꯏꯔꯨꯖꯕ ꯂꯣꯏꯔꯦ. ꯁꯦ ꯌꯦꯡꯉꯁꯤ. ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯔꯅꯤ. ꯁꯤ ꯄ꯭ꯔꯦꯁꯔ ꯀꯨꯀꯔꯁꯤꯗ ꯑꯩ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯍꯥꯞꯆꯜꯂꯅꯤꯕꯀꯣ. ꯀꯩꯅꯣ ꯇꯧꯔꯁꯦ. ꯏꯪꯉꯤꯉꯩꯁꯤꯗ ꯁꯣꯝ ꯈꯛꯇꯪ ꯂꯧꯔꯝꯃꯅꯤ. ꯁꯤ ꯅꯝꯃꯣ. ꯀꯦꯃꯦꯔꯥꯃꯦꯟ ꯑꯅꯧꯕꯅꯤꯅ ꯈꯪꯄꯣꯠꯇꯦꯅ. ꯁꯤꯅ ꯑꯩꯅ ꯄꯥꯡꯈꯣꯛꯂꯥꯁꯦ ꯍꯥꯞꯄꯅꯤ. ꯄꯥꯡꯈꯣꯛꯁꯦ ꯑꯩ ꯄ꯭ꯔꯦꯁꯔ ꯀꯨꯀꯔꯁꯦ ꯈꯔ ꯄꯤꯛꯑꯦ. ꯑꯅꯤꯃꯛꯁꯦ ꯄꯤꯛꯑꯦꯕ. ꯑꯅꯤꯃꯛꯁꯦ ꯂꯣꯏ ꯄꯤꯛꯑꯦꯕ. ꯌꯦꯟꯁꯤꯗ ꯆꯟꯕꯗ ꯇꯞꯅ ꯍꯥꯞꯄꯤꯔꯅꯤ. ꯄꯥꯡꯈꯣꯛꯂꯥꯁꯦ ꯁꯥꯔꯤꯉꯩꯗ ꯍꯥꯞꯄꯗꯤ ꯀꯩꯅꯣ ꯇꯧꯕꯅꯤꯅ ꯂꯦꯡꯉꯦꯕꯀꯣ. ꯑꯗꯨ ꯄꯠꯄꯗꯤ ꯄꯠꯊꯔꯤꯅꯤ. ꯃꯁꯤꯒ ꯍꯥꯞꯆꯤꯟꯕꯤꯔꯅꯤ. ꯑꯗꯨꯒ ꯁꯦꯝꯁꯦ ꯑꯩꯈꯣꯏ ꯑꯗꯨꯝꯅ ꯁꯦꯕꯣꯠ ꯃꯅꯥ, ꯑꯗꯨ ꯃꯅꯥ ꯐꯪꯕ ꯑꯝꯇ ꯅꯠꯇꯕꯅꯤꯅꯀꯣ. ꯁꯤ ꯄꯥꯡꯈꯣꯛꯂꯥ ꯍꯥꯞꯄꯅꯤ. ꯈꯣꯡꯗ꯭ꯔꯨꯝꯁꯦ ꯍꯥꯞꯄꯅꯤ. ꯑꯩꯅ ꯃꯩ ꯊꯥꯒꯠꯂꯤ. ꯃꯩ ꯊꯥꯗꯅ ꯍꯥꯞꯄꯤꯌꯨ. ꯄꯣꯠ ꯆꯩ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯃꯪꯒꯜ ꯇꯧꯕ ꯀꯩꯅꯣꯗꯧꯅ ꯇꯧꯕ ꯍꯋꯥꯏ ꯁꯥꯕꯅ. ꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯄꯣꯠ ꯍꯥꯞꯄꯤꯁꯦ. ꯁꯤ ꯍꯥꯞꯄꯦꯀꯣ. ꯁꯤ ꯍꯥꯞꯄꯦ. ꯑꯗꯒꯤ ꯑꯩꯅ ꯆꯦꯡꯁꯤ ꯈꯔ ꯍꯥꯞꯄꯤꯔꯅꯤ. ꯆꯦꯡꯗꯣ ꯐꯪꯕꯅꯤꯅ ꯉꯥꯏꯈꯣꯀꯣ. ꯑꯩ ꯁꯤꯗ ꯆꯦꯡꯕꯨ ꯂꯩ ꯃꯈꯥꯗ. ꯆꯦꯡꯕꯨꯁꯦ ꯆꯦꯡꯁꯦ ꯈꯔ ꯄꯣꯠꯂꯦ. ꯌꯥꯝ ꯍꯥꯞꯄꯗꯤ ꯌꯥꯗꯦ. ꯄꯥꯡꯊꯤꯡꯒꯤꯅꯦ ꯍꯥꯞꯇꯣꯏꯁꯦ. 이승 애기 이승 주사모네. 자, 도피했네. 하. 지금 하번에 뒤질라. 여기 하번에 나오나 봐. 밥도 우리를 바탕이 되나 아직 칼리면서. anh làm gì hả cái thứ gì mua tiệc rồi tiệc chúng ta học đi đấy hay đấy nó đi lên hay đấy nếu mà thuộc một cái pầm giờ nào đấy này xem bóc xào vào đi cái này san này chúng ta pầm giờ này không thảo vào đây
ꯁꯤꯃ ꯍꯥꯞꯆꯤꯟꯕꯤꯔꯅꯤ ꯑꯗꯨꯗꯒꯤ ꯇꯤꯜꯍꯧ ꯈꯔ ꯌꯦꯡꯕꯤꯔꯒꯦ ꯄꯥꯊꯣꯛꯈ꯭ꯔꯦ ꯃꯃꯤꯡꯒꯤ ꯍꯥꯞꯄꯅꯦ ꯍꯣꯔꯦꯟ ꯁꯣꯁꯇ ꯑꯃꯨꯛ ꯍꯥꯞꯄꯛꯈꯤꯕ ꯋꯥꯠꯂꯤ ꯑꯄꯥꯏꯗ ꯄꯥꯏꯊꯣꯛꯑꯦ ꯉꯁꯤꯗꯤ ꯆꯥꯝꯊꯣꯛꯄꯗ ꯄꯣꯠꯁꯦ ꯇꯥꯡꯈ꯭ꯔꯕ ꯌꯥꯝ ꯀꯥꯎꯕꯤꯅꯨ everywhere is germ bacteria ꯑꯗꯒꯤ ꯑꯩꯅ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤꯁꯤ ꯈꯔ ꯃꯍꯨꯠ ꯍꯥꯞꯄꯤꯔꯅꯤ ꯁꯤꯗ ꯀꯣ ꯁꯤ ꯍꯥꯞꯄ ꯃꯇꯨꯡꯗꯗꯤ ꯀꯩ ꯍꯥꯞꯄꯅꯤ ꯑꯩꯒꯤ ꯊꯥꯎ ꯐꯣꯔꯆꯨꯟꯁꯦ ꯄꯥꯊꯗꯅꯕꯀꯣ ꯇꯧꯕꯅꯤ ꯍꯥꯏꯕꯅꯤꯅ ꯇꯧꯋꯤ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯕ ꯁꯤ ꯍꯥꯞꯇ꯭ꯔꯕ ꯇꯣꯛꯑꯦ ꯁꯤ ꯅꯝꯕꯔ 4 ꯍꯥꯟꯕꯁꯦ ꯀꯩ ꯀꯧꯏ ꯕꯗꯥꯝ ꯍꯥꯏꯗꯣ ꯃꯁꯤ ꯊꯤꯅꯕ ꯍꯣꯠꯅꯕꯗ ꯊꯤꯃꯨꯛ ꯊꯤꯒꯗꯧꯔꯦ como tiene aquí verdad muy bien ¿qué quisiera tiene todo aquí 준비해서 알아? 여기에 가모 여기 좀 이거 해야지 지금 잘라내 둥어둥어 되더니 바카드나 봐 아우까 뭐 해야지 타오지 어떡해. 이거 밑에 톡더니. 그다음에 맨 코스 나시기 우티 담갔그래. 이 그거 떠니 우티 동물 되고 얌 오띠바 바타기를 낭라도 또 바타기라네. 아도 서울간다 뭐 얘하시면 한다 이거 근데 아마 공따 진짜 그러면 뜨면서 야 쉬어야지 너무하면 알더니 뭐 이거 어쩌다니 이 신나가 오기네 이거 먹이 자 도시 거의 동나 비디오 빠르게 시에마가 남들이 해보나 남아게 이거 보나 가보냐 봐 그래서 많이 따라 하와상이 어디 그거는 따라가 고기나네 알루네 따라 이제 그거 또 삼풋 까면이 봐 여기 그거 앞으로 저기 여기 그거 땅이니까 나와 이거 먹자 잡고 오늘에 이거 삼풋기 네 이거 먹이 это 소이고 아주가 약간 고기나 고기 강고기 이렇게 한번 정가지 Pagi, ada waktu conditionที่เป็นการทำชั้นไหนนะที่ชาวที่เขาที่นี้ว่าแปลดิว่าระดิเรียงไงที่นั่นเป็นช่วงที่ต่างประเทศนี้โดนเลยที่ว่ามันจะให้อะไรนะคือโยมที่ข่าวมันต้องรู้กันอยู่บ่งานที่เอาไว้คือวันนี้กันก็มาด้วยที่ก็ตัวก็waktu ini ada orang cuma bisa apa itu sih nggak kalau pergi tanya kamu apa gitu ada saja 이게 레벨이 시험에 아직 장해 알아야지 속도 왜 알아니 너를 바탕이니 하이도 나는 역시래 알아 속도로 합설러니 그냥 쳐올라가 야니
Còn 이거 뭐 좀 물래. 물래가 잡고 온 떠니 물래 강호. 마탕 내와리 마탕 좀 몰라게. 뭘? 그거 떠야. 짝 좀 프리 우리를 왜 가자래. 이 보니가 좀 떠오르네. 야, 왜 보지? 아직 어디제 그거 하고도 그래 물래. 아주 속 독살라니. 이거 뭐 수로 그래. 다들 좀 남았더래. 그러나 마탁 또 뭐가 다갔더래. 그런다 우리나 강홍은 이것도 오나 애가 뭐야. 지 그 잠시 강 거기지. 진짜 다다 위지고. 짭짤 강이지. 하우지. 점합 시간 도전남 이거 거기 전시가 거기로 해가. 그냥 하프가 좀 따지고 사람이 그냥 좀 살아본 게 뭐지? ada biar ini Ini mau ngopi gak? Rồi là mày ăn dê hay rồi. Đâu sẽ nồng ngô mà tầm đã thùng dê. Đang đi áp đi bên này nó. Đấy gì? Đang gì? Để có biết phai thì rồi. Tâm là vậy. Đâu sẽ nồng gì? Đây là hầu bên lầy rồi. Masih ấy là 앞선 미연이 자기고 띠 들어있나? 약간 아니라 이 뻑뻑 rất là hấp dẫn nữa nữa. Đi hấp trên là cam đó, thầu là anh ấy. Làm sẽ ram khảo vào nó lùa nó mặn. Mà làm người phát ra đây hết. này uti sang bài gì này là gì mình đã thắt chân để cái thùng thắt chứ đúng không? Đi đồ làm này thắt vào thùng gì còn cái là máu quá cái này là vậy đồ làm này thắt vào thùng gì 어띠바 아고이 시제 그노노 어르가디 거기 야마 Manipur Explorer Manipur hay là cò này mai rồi Manipur mà rồi cái gì có anh thò vào mình khá bây là sản phẩm là tao nói này tôi này adu bagi telen tu dia bagi telen tu wajan ini hay là cái chỗ tất nhiên bagi mà tao tao mà cái uti đấy quá nó không kẹt chỉ hái trò là ní một pin nó thùng mới đi hiện rồi what's it cái đấy một thằng hồi hút saram đây ta một thằng đây là ăn hút cái hoặc hút cái xong rồi cái gì mà thằng cái tàu ô nó thằng cái thế cái gì hái trò rồi đó saram đây cái mũ là cái mày làm đó
Nah, hoziki ngakin. Fat sat fat singkat pi. Sugat pi. Last ni sina loisale saba thapagi si kanghong leire iromba chaput adagi papor leire sisna akhoi ma leire office dei lakpa aigi imana bi nangi hi guys to imana bi dis leire to adai sisna aigi mana bini abitoi kawi sina akhoi gi aigi isi ni isi plus inau bi hi guys to leire to ma'am lo leine re adu loisalage ngasi gi di ma'am 마타기 블록동 테너지 마타기 들이 까이 통제하고도 얘지 마타는 자게 뭐지 명 나시는 우티 떠래 우티 실래래 봐 아이 잘 통보도 또 우티 실래래 우티 성물래래 이런 벌래래 밥콜래래 잡풋래래 강호래래 자그 명 자르게 아코이디 시더디 생나 하비다 아떼기 나테다 아코이세 타박세 농당 떠보 아그 오이바 아두 아카네 블래네 이제 마타기 블록동 테너지 명 Bye bye.